Hꯧꯖꯤꯛ ꯑꯗꯣꯝꯅ modern business ama tawgena khanbiraba or hana business ama tawraga leiramaga sales ngamdana leiba oitaragadi haiba video se adongi damaktani. Ladies and gentlemen, my name is Ranjini. I'm a strategic growth architect and I'm the founder of ranjini.com. Ma'am, hozse aikoina business ama tawba matamda sungsoi soidan sangdaba yadraba step khara layeba ko haiba step sing se ma'am share tawzage haiba sigi knowledge se kai dagi phangapno haiba matamda agi mentor thoksom surmangol sing mana takpi tambirakpa magi guidance makhada aina haiba knowledge sing se phangaka dai da mayam da aina kana ba khara oigani haidna mayam da khalla kan dai da share tawzabane haiba step sing du kai kai no haiba matamda ahanbada aikoina business ama online oina haudorak haiba matamda hanbada darkar tarisi kaino haiba matamda adongi target audience se hana masak mona khangdokpiba ama darkar taibako target audience haragadi kaino haiba matamda adongi customer se haibadi moigi sahi matang se kayano nupara nupira or moise kai kai da lairino haidi online da lairibra offline da lairibra haibasi hanbada khangdokpiba darkar taibako aduga anisubada kaino nagi target audience se khang taragadi nangna content semba horaniba content sem dusna kaigino hai taragadi content sida gineba moina nangi content si yengoraba matungda nangi content sida moina pamba interest laiba oi taragadi nangi content du dagineba nangi customer oina lakadoise aduduga content sem ba matungda ahum subada kaino haiba matamda nangi community ama semdaba yaraba ko community ama semaga thamnoineba community sida ngasai gi hairiba content du dagi moina content du yengaba matungda nangi community du da moisi masana dum join tawsila aniba aduga marisubada kaino haiba matamda nangi community da moise laeko adu community sida laire adu matungda kaidauke haiba matamda marisubada nangna moiga relation ama sagatna ba khotnaga dabanepa relationship sagalakpase kamai sagatoino hai taragadi nangna moida value piba horani ba nangi community sida lairaba matungda nangna moida community moida knowledge piba knowledge nangi khangjari ba haijari ba knowledge kara adai nangi skill set myam da moida provide tawrakanda da moida value piba horani ba ko aduga karigumba nangi product natraga services to gi matang da moina haibdi interest lairaba nang moina pamba oitaraba nangonda kaidauge haiba matamda moise nangi knowledge to dagi makoi da thajaba ama karigumba trust ama laki taraba ko adu taraga di kaidauge haiba matamda moidu nangi ideal customer nangi lead all ani ba moise adu taraga di kaidawra nangi pot natraga product natraga services to moida karigumba once karigumba moida trust lagi taraga di moida yonba matamda aduki matik line adom yonba yarani ba maya nduna haiba step sing se kogi adom business today da yawkhalla kan da haiba sig step sing se fazana follow taraga dong business to tawbiraga di adom business to scalable oiba yam tuna growth oiba da mateng aduki matik chaung oigani haiba se haijaraga ngasigi di matang sida shinjarage aduga hina akopa maron khangbininga di haiba ai su community ama leisai haiba ai makhada ling ama thamjaramge haiba links da sangbiraga ai community da yawbiraga makhatana ina akopa knowledge mayam ama share tawninga mayam am su lairi adu haiba knowledge sing do ai mayam da share tawjaraga kanaba silomina se mayam se haraga si lo shinjarage. Thank you everyone, bye bye.